तंजा अदुदा रूम मनुंगदगी आकाशना कौरक्लमी। शंकर ताब्रो शंकर। आकाशना कौरक्लिबा अदु ताबुदा शंकर सुपंथदा रूम अदुदा प्रप्रप चंगलक्लमी। शांतनुदु ममितु ततु ततु पांगलदुना लेरंबदु उबदा शंकरना ए डॉक्टर कौरुखगेको आकाश वादो हायरमलगा शंकर सु चटख्रे। ngayhakki matungda शंकर डॉक्टर अमगा लोइनना चंगलक्तुना शांतनुगी हक्चांगदो अमुक चेक तौरबा मतुंगदा तपना nganglaknami। कैसु थोदोकपा तौररोइदा अनाबसे निंथीना सेनाबिरो हक्चांग सर खरा अदुम रिकवरी तौरगा युमदा कुंबीबा यारने। वादो हायरमलगा डॉक्टर अदुसु रूम अदुदगी थोख्रे। रूम अदुदगी डॉक्टरना थोखिबगा शंकर अचंब मिनोक अमा अमुक आकाशता ओनसिंदुना नौगलक्लमी। शांतनु तपना वांगलक्लमी। इबोंगा शंकर ngasidi ipasu ichagi chauraba lamana madon jale tawrise karigi lamano baba aisu nachane mama mapa oibana macha gi hotna jaba dumna ngasina mu macha oibai khoina mama pagi da mohonari bane khangdre tawrise asokpada thom thakpa luko padalen ta ba haido hek thokle tawrise baba wakhalena khanjinganu अखोई मैम लेरिसिदे शंकर की बाबागा नेनेगा सुलामबने। आकाशना मरक फत्थलगा तपना हायरकबने। शांतनु मागी मित्येंगदो अमुक मचानुपादा येंगलक्लमी। सेकेंड खरा येंगलबा मतुंगदा शांतनुगी मित्येंगदो अमुक शंकरदा ओनसिंदुना खंगद्रेदा शंकर पुंसीसे सिरगे खनबा मिकुप्ता अैगी इचासे हाना इमांगदा उरकपदा आई खोंसे इनिंग तमना थांगदुना चटपा ngamdrabani tawrise। बाबा वखल का हेना सोंथागन नचा नमोगी सेवा फंगदना नसुगी कुमाइगा येंखिदा वाटलिको। शंकर गे हंदकी वहाई अदुदा शांतनु तुमिना लेख्रे। वहाई अमना तेंजै ओइदुना थमोइ तुमना चंख्रे। करंबा मपाना मचाबु नुंसिरमोइ अमुकसु करंबा मपाना मचागी ममौगी सेवा पामददगे मसुगी कुमाई यिंगनिंगलोइदगे पामलिबनी यिंगनिंगलिबनी अदुबु थाजद्रे मतांगसिदा मचागी फिबमदा थाजद्रे। अहुमदो सेकेंड खरदि तुमिन्ना लेने। शंकर हाइफेट मपा मचादुदा यिंगलगा आकाश नंग फमौगुको अई पोचै चाबा याबा करिनो खरा यिंगलखिगे। शंकर ने चटखिबदो आकाश खामलुद्रे खामनिंगबा पोक्द्रे। सेकेंड खरगी मतुंगदा आकाश न तपना मपाबु कौरक्लमी। बाबा मचाना अदुमना कौरक्पदा शांतनु मचादा लुथना येंगलक्लमी। बाबा आकाशना अमुक हंदुना कौरक्पनी। शांतनु तपना कैदौरगिनि थोइबा आकाश मकोक्तु फेट फेट हायरदुना कैसु तौदे हाइबगुम नोमी। अनिदो अमुक तुमिन तुमिन लेने। ऐसे याम फतेगो बाबा आकाशना खंगाई हायरकपनी। लाइसु फते ngasidi masoino waroy kari tawri thoiba nangna haininglibado mayek singune। handakti आकाश की ममित्तगी मपी तपना सिंथरए अदुगा वा मखा तरक्लमी। ऐसे करिगे सोइनाइबो उहेलिबनो ngasidi aina aigi ipagidamak pambom tingna lepkadaba mikupasida soinaibam sakam oibana karisu tauba ngamtre aise karige soinaiba oina poklibano। wasi haiduna आकाश hik hik launa kapli। शांतनुसु मचागी मतौदु नुंगाइतना तपना खुमलाई। मामा मपागी सेवा तौबा खक्तना लमन सिंबा सकप्राने। मपागी सिंहासल कोइबदुना पृथ्वी इमाबु तरेलक कोइबगा मानदुना मचादा फमथोल पीखिबा नंकाउगना। वा अदु खक हाइदुना शांतनु तुमिन्ना लेख्रे। वहाई मखासु हाइरक्ट्रे। आकाशु अमुक वहाई अमता तादा फी अमोनबा अमा पाइदुना मपागी ममाइदु तपना तपना तैथोकपोइ नानथोकपोइ तौबैरिबनी। मथंगी नुमितनी अनामिका
mapana college tilaklibadu tande mande lae ngaside nahan mana lerekpa Sankar ga Akash ki gage sat adusu puduna lae adubu wakhaldade ikaiba pokle Akash ki mamangda lepkani khanbada college yobaga Anamika thariba phampham aduda tumina phamduna lei phana kuina di ngaire adubu laktri pungdusu asum haukhibana first period chu haujankhri aduna Anamika de yauba changdri खुदांगी घरी तो हाइफेट यंगलगा मचिंदा मुरुम मुरुम सोली लाओई दो इरदी लाओई को हाइबिया बदुदा सुंगाई गहरकते तुमिन गले थोतना मुरुम मुरुम सुंदुना फमलम बदु हगतुना चंगे तोबगा आरकेसु लागतुना अमुक पल्ली ए क्लास याउद्रबो नंगसा आरके नोकमी नोकमी तौदुना अखोय ओजा लागद्रे अदुगिने सुम थोलकपने नंगदे शंकर हिंगाय बने लागद्रे अदा क्लास हौजनख्रे अदुना यावरर ए शंकर हारगा अइबो मादो ngरang hospital da thengnaramine wari budi sanaragte aisu aikhoi ingdomcha magi chaktin bajat pane RK gi waduda Anamika pakhatna ema kai hospital no aingonda di haidi rims dane karigino haiba maram di khangdrene wadu tabada panthadana Anamika Sankar da call tawshili hanjin hanjin tawshili adubu pairaktre upai leitraduna Anamika tapna Arke ibani hospital da amukta chalushira yai thai dilao asumna makhoi ani do college dagi hospital tamna gari du thaudaраklami hospital yobaga amuk Sankar gi number da call tawshili adubu handak su pairaktre Anamika pukning do asum asumi paiba haurakle nungsiba haiba wahai sina asum asum hanjin hanjin punsibu lup kromang kroching thabagum landabagum oihale mikup asida Anamika gi thamoi dasu pakhat chawbe mingthol gi dama Anamika wangangani khangkhidri tumina yengkhiba maikai amada yengduna leikhre RK tapna thikisira natraga halasira RK gi wahangduda Anamika mitludagi pirangsu tapna sintharaklami thikisira handakti Anamika mapi du tapna taitholaga chalise anidu amuk gari du thauduna halakminare adubu Anamika de mayum do ina thinbiro haiduna mayum gi thongalda gari du khami gari dagi hekumbaga Anamika wahi amata hairamdana imungda prapap chinsinkhre RK su tumina magi gari adu mamai leiduna mayumda halaklami Anamika mayumda magi kada jangsinduna mapi marol adu hongdabi tumina phami wakhal khanbagi mawongni ngaihak asum adumna khallaba matungdade Anamika magi phone adu amuk lauthokduna Akashta call tawraklami adubu achakpa maida gi haithabagum achotpa maphamda ising haijanbagum thoklare tawruriba Akash ki number adusu switch off hairaklami Anamika saunangboy kaiboy magi mobile adu phamung lomda langsilaklami tanja aduda langthokiba phone giring adu khinglakpaduda Anamika taha taha phone adu lamduna yengi Sankar gini Anamika nanglaroi matagum call adu sat receive tawduna Sankar nang sopro kamai tawrino kai kai sokya haujikti khara pharabo tabro khara pharabo kamai tawrage ba Anamika na hanglakliba wahang mayam aduda Sankar ingangak na tari kamai tawrage haba hello tabro tai Sankar na tapna khumlakpani mina kamai tawrage hangbati khumde aduga seba hairo kamai tawrage ba Sankar tapna kaisu tawde ado kai tawrage hairo Anamika gi taha taha ba mataw aduda Sankar sor ama tapna hondoklaga hanglaklami nang hanglibo hangsa ai bab tade ai kaisu tawdi wahang du sugyan dalo RK na nang hospital da lehawi hayi Anamika gi waduda Sankar bab tare haibugum
tapna achamba minok amadi noklaklami. Nungsiba magidamak khanjaba, magidamak pakhatjaba, mahausani nungsirubagi, matagi wakhal khalliba, matagi saktam uningliba, nungsibani nungsiba. Anamika tapna, ado kayam soke, kamay tawrinoba. Handakti Shankar tapna wari liba hawraklami. Soibase, ay nate. Aditi kana, Akas ki baba adune, electric post thomjinba, khara thinabudi soe. Aduba hawjukti thoina nusa thiningai oide. Ngasi hapta sida yumda hanba yarane. Akas matanda thanamba aisu pamdri. Aduna aisu yauna hospital da leirabani. Warido taraba matungda Anamika sur amadi sangna tapna hontoi. Gyan tare haibagi mongni. Kaidore, tumi leirade. Shankar gi wahangduda Anamika upai lektaba amagam khumlaklami. Kaisu tawdida. Akas to kamai tawbono. Kam tawbono hangnung bane. Adubo ngamgani thajatre. Karigi ngamloidunu. Masu atopa nate kaino. Atopa nate haibadudane. Aina amuk hene kairiba. Ohoina wine. Aduboba ikaibagi marumdusu piyosine. Anamika kanararoi khangladuna tapna college da mamana Akas da nganglamba wahai khonda ado amata chithadana tamlami. Wari singdu taraba matung Shankar achamba minok ama noklaga khumlaklami. Mi ama oirade migi asoiba ama natraga amadi soidana leifam thoi. Leisu leigani. Adubu aikhoi miyoiba wakhal khanba ngamba jiba ama oina migi asoiba awatpada kaidongaida khakpanduna ngangloidabane. Madu panduna ngangluba wahaidugi Chainana thamoida hek chamkhibada nungsiba haiba wahaisa mami samgadoribane. Aduga mana soiribado nang natte. Nangna mauchilaga haijabada kaiba leite. Adubu nangna tawbasu natabaduda nangna ikai haiduna leithokpadusu achumba natte. Nang nasagi decision nasana lawba ngamjagadabane. Hauji nang nasana lawriba decision ado achumba natte. Anyway, airu manungda amukta changlukige thamage ko. Anamika na khumba nangringai kol adusu tubat kaktuna Shankar na thamkhri. Anamika wakhal tawri. Shankar na hairamba wahai khuding achumbani. Achumbani khangna khangna amuksu ikai bahai ba wahai sina punchinduna thambagumsu tawribani. Hai, nachanupi na handak marak honglikliba mongse karinune. Nangbu haglaktan tawdrabro. Kesor na magi nupi da hairakpani. Prigalini mapuroibagi manakta phamthaduna kaisu thoidokpa tawde. Handak marak chaba thakpa matam khara naidabasida oirini. Chaba thakpa matam naidabadunine karigino hangdabra hairibase. Mapa natro kharasu hangbiu. Thabak pumnamak nupi oibida tainabagi wakhal thadokpiru. Asi hairena nupana panjawsu hairakani. Maraksida nupi aikhoisu waribani. Imongi kupno maraksida angangi karigi kanana ngampono. Prigalini ke waduda kesoru ngakna. Karino mama nang nangang libadubo. Angang sina taraga karini khankini. Mamangda mukta uttaba maung mato ulakano ai pamde ko. Adudi mamangda uttaba maung mato adu utkano pamdena aingonda khak haibagi mahutta nachanupi warau purau chawbi sidasu khara mahayu. Pumnamak mamada thangjinba tokpiro. Handakti kesor Prigalinda munna yamna munna yenglami. Meeting dunadi chali pakhongama adubu mikupsidadi khangudre Prigalinidi. Kesor asaw banadi thumali adubu machagi khallaga yamna tapthana hairaklami. Prigalini ngasina nangangliba uhai adugi wahantho ai hangla maramdi aigi thamoida nangbu warobagi mamita haningde. Aduna masiga chap manana nangbusu aigi ichana warobagi mamita haningde. Mapuroibigi wahaiduda Prigalini mapuroibada munna yenglaga o nangina cha matam kuibadagi aibudi inthokuna thamli boireko. Prigalini matangduda Anamika su college salaktuna
प्रप प्रप चंगलक्लमी हेक चंगलक्पगा ममागी मनाक्ता चंगसिलगा इमा मचाना कौरिबदु खुंबगी महुत्ता रिगालिनी थुना हौगत्तुना मागी कादा चंख्रे तौरिबा मतौदुदा केसोर नुंगाइजद्रे अदुबु अनामिकादी तिंगक तिंगक येंगदुना लई मचागी मतौदुदा केसोर तपना चलो चलो नफिगादु होंगलुरु इपा संगोम सेमलके अस्सी खक हाइरमलगा केसोरसु चाखुमदा चंख्रे तौरिबा मतौदुदा वांग ओइहौरे मिकुपसिददि अनामिकागी मफमदा हंगबदमक हंगलिबा पाखुम फंगदबा मिटमांगदा उखिबा थौदोक अमगी वहंग पाखुम पीबदि ngamdaba asumna hapta amarum di haujankhre santanusu desserts tawgadaba numit oibana pugadaba pochai singlosin bahawe sankarna manaktana akasna phamduna leiri santanuna pochai do ningthi na yang chithanan thaba amu yawhoni ko ohe baba sankar su mafamdu sinba thungna kari kari puba yaba pochai sing adusu yinglaga hapchan baloireba matung akasta onchindun haireklami ai doctor dagi desserts ki chem ta lawrukhige oi lawtholu sankar chatkri mahagna chatkibadu akastomina yingtuna lehawi wakhal dade penda bahaiba wahaisina adumak landaduna lekhri hek pokjaba mapagi fau karigumba thoram amata tauba ngamje khanjaduna ngaihak ki matung sankar su halaktuna sankarna gari su langduna akas ki mayumda santanu su punna putharaktuna mayum yobaga sankarna santanu bo hana samduna imungda pusili marak aduda akasna tapna chaisu adu suduna changlai santanu bo magi kada amuk thanamlaga akas ka punna akas ki kada changlaktuna anidu phaminai sankarna layadu yek bahirido akhoi ga di yeng pontene adoinate noma matang chabada yeki dawune isi matang chaba mu ngai batara bro tawrisa khara sungai ta bane hek haibaga phanglade maguloi roi tawbane o maguna muk leiba pamliba mausane odo nang phamlamo ai washroom damta chaluge asumna akasto amuk thokri sankar ka aduge akoibadu asum yenglakpada akas ki layekfam aduda leiriba diary adu ubada changsinduna lamlaga yengi diary ga se paidana irini masa khari iribano sankar na ahan balai maidu phaktuna pai nungsiba marupke nungsiba thauja nungsiba wahai wai asikhak iri ani subalai maidana amuk asumna iri aina khaliba se chumlibra karigino aigi wakal sina ngasidi asuklam heliba page khara kannaraba matungda amuk wahai khara sangna ibalai mai ama yaurami sankar kari su khalluba tawdana leimai dumasu satpa duna yengi nungsiba sa losinduna thamba yade nungsibi mahakki wahai gi thak ipomna hanjin yeibada lamhenba olaba thamoisina khonjel tokna amuktadi haining bane ai nangbu nungsi haiba wahaise adubu ngamjai isana isabu khangjabada aduna paudam pham leitraba aigi thamoigi mapausa tamlage ahang balai mai da hairege wahaise bena anamika ai nangbu thamoisina nungsi matek tu pabuloi bada sankar kokthakta pressure tabagum khankhri makha tana diary tu page khaludre adubu paningli amuksu kadai phauba thamoi da chukhraba nungsi machu na haibasi sankar handaksu araiba thauna khomjinduna mathangi leimai du paroi sankar ai nangonda lale ai tasingna lale marup ama oina nangmanda oijaba thiba aising asisu oijabagi thongjilda wakansina tatana lepoin chile ai hinninjre adubu sankar ai nangidamak marup ama oina
मसक थोपा मदी तौजरंगे नंगी दमक ऐना उसिनोइजगे मखा ताबा लेमै अमा अमो शंकर मिकअप सिदा पानिंगबा पोक्ट्रे थुना डायरी दो हानगी मफमदुदा थमी तंजादुदा आकाशु लागदुना फमथाबगा शंकरना ऐ होरेन अमुक लागे युमदा मुक्ता चलुगे करी करीनो पोचे खरा लेरुगे ओय शंकर थुना का अदुदगी थोखरे आकाशते अदुमक तुमिना मागे फामुंगदा फमथादुना लेहवी तोंगानबा वाखल अमदा